अहानबद मरोइब पाउ पिजरी सिटीजनशिप अमेंडमेंट बिल की मतंग द मिपुम तिंगना खंगिनबगा लोइनेना बिल असिदा करी याउरिबगे हाइबसि नैनब चंगी हाइना एजुकेशन मिनिस्टर TH राधेश्यामना फोंदोखरे Citizenship Amendment Bill amuk puthokuna chanahana bahonarapagi mayokta kaitel fambi amadi MSU gi thongmisingna khongjang sangsinkhre Bharat Sarkar amadi NSN IM gi santi gi wari amadi CAB gi matangda sarkar asina tumina leisiliba karigino haina Congress Party na amukasu hangkhre CLP leader Okram Ibobina Lucingba Congress ke MLA singna thasi ge kunda New Delhi gi Jantar Mantar da khongjang sangsin ge dauri amasung Parliament ki ningtham mifam ngasidagi hokre opposition party singna Kashmir gi wafam yauna tuan ba issue kya pukhatuna charanga ba thokre Kurumjari, Times of Manipur News yang berbesung buku mantem jantan nataram luksari, hojing miam da pausan dong nopijari. Mahiroi sing da ahen balok sing piba personality amadi skill development lain ba thorang kaya education department a paikatli. CAB gi matang da mipum tingna khangmina ba bill asi da kari yauri bigi haibisi naina ba changi haina education minister TH Radhesyamna phongdokhre. Wafam asing asi citizenship amendment bill gi matang da tha asigi ani da pangthoki ba state level essay writing competition gi makong mathang tarba sing da manamathum yen thokpagi thoram da phongdoki bani. Samagra Shiksha Manipur gi Makhada Department of Education S na Sinduna Palace Compound leba MSF DS da pangthokpa manamathum yenthokpagi thoramaduda Education gi Commissioner TH Raghumani Director Education S TH Kiran Kumar amadi Higher and Technical Education gi Director Malemngan ba Chenglaisu Sarugya K tuan ba John Taratret amadi Class 9 dagi 12 phob gi mana aduga College ki thak da pangthokpa essay writing competition aduda punna mahiroi 3,300 kumapan na Sarugya K State level gi oina group ani gi makok mathang tarba mahiroi taruk general level gi oina khangalaba mahiroi kunmathoi group ani gi oina consolation prize oina mahiroi taratruk ta cash prize amadi certificate sing piduna ikai khumnaba utke thorom aduga mari lenena education minister TH Radhesyamna makha taruduna sahi khara sida education da ahong bakharadi laanba ngamkhre School Fagaran si mission hogdokre no back day amadi know your state haiba program sing paikatuna mahiroi singbu ahen balok sing kya pina bahonari Masida natana co-curricular activities sing hengat handuna skill development laina ba amadi state asigi maram da hena khangna ba hona bani amarom da miyamna CAB gi matang na ngangna riba asigi matang da hena khangna ba amadi masida kari masak sing yawbage haibedu mahiroi sing da khangna ba essay writing competition asi pangthokpani bill asigi marung da kari yawri haibasi mamutana khangba tangai fade bill asina state asida soan badi lairoi haina mahna phongdokhe School la khang le college la khang mahang khudina ke har kana yam sana mamut ta khang bse akhoi bo khang bi kadra akhoi me am loina khang min na da ka le masi yam important noi ba akhoi khudin wa akhoi na lejari ba akhoi matri bhumi akhoi po e ba jaga po na pham lam da sin loina nungsi akhoi loina akhoi gi rajya akhoi state loina nungsi ba ta aduna akhoi state so ning da si so ka ni ha ki bse mayam na loina na masi so te how well we understand apai yam mamuta khangba ma changi sopa yawari apai tana se kada na puthokiro I was hygiene si mayam da sawan makola manati I am standing very firmly anybody naina se amda I am ready Hojik chathari ba parliament ki ningtham mifam da India government na citizenship amendment bill nongna puthoktuna ek oina pass tongna bahona rakbu yaning da phongdoktuna Northeast Forum for Indigenous People NFIP amadi Manipur People Against CAB menpek ne sangshela pokhongjangi saruk amoina Koramban ima kaithel amadi temporary market set ki kaithel fambi ima singna yaning da phongdoktuna wakan mifam sathakre khongjang aduga mari lenena menpek ki co convener ningthauja lanchana haikibada hojik state asida paliba lengak asi hanglai amaga pangkhak oire Masana lojaki firep adu Delhi buki duna masin ani longli CAB pass tawrabasu Northeast State singda soktanaba clause hakani haram laga ngasina tayonaba maikai amada miyamda namthak tawri naga pistok na maram oiraga lamdam asigi miyamna thamoida ningnik launa leiringai cherek asida CAB amuk puthoktuna miyambu hena awaba piriba lalong asi aikhoi punna wakal tamina si haiki
Government of Manipur na ngasi phawbada assure tawdana aikoi gi oiba clause ma hapkani haidiba contents khenai haibado loin thaida kanda ngasi aikoi na phangjabada Government of Manipur na masina kainingai leite phekta yengbiu haidina masa chena honare ibase masi laibak yam thibani adugi mahuta masana haigiba North East ki nataga Manipur gi oiba clause ma special clause ma hapani haibadura mukpangamdana madu karimta haidana Delhi na Manipur government gi mawa lobidana mana thokpa tawgribasina takpadi Manipur government ase autocrat ni Delhi gi puppet oina mafam chida leibani haibadugi mayek seng uthorokpa gum tawri aduna aikona amukan hairi maduri government of India amdi government of Manipur na masip kumna khanarapwa matungda Manipur government amyang gi mahut silakanda hairiba CAB putholiba agoga pass togiba tagasu masi withdraw taw haidra matam chuppada irang leiragada wafam ase puthok piraktana ba kanna Manipur government na taksin bigadabani loina miyana su kaidong nungdasu CAB bu chana hanba se masigi yaba amadi oitho hanba se masi ngamloi haidra admain thamjage Manipur da CAB sana hanba yaroi amade Parliament CAB bu nauna puthokduna chanhalakpa yaroi haiba dabi tawduna ngasi All Manipur Students Union M suna sinduna kaisampat laimajam laikai community hall da wakan mifam sathakre wakan mifam aduda we strongly oppose CAB famunaganu laipak kallu no CAB in North East haina thaba placard sing sizinaki wakan mifam aduda saruk yakiva M sugi General Secretary Bipin Chandra Hanthemna ngasidagi haugadoriba Parliament ki ningtham mifam da CAB asi sungsoi soidana puthokani amadi pass tawani haiduna agenda ama puthorokpa asida M suna Manipur yauna North East pumbuda CAB asi chanahan basungya yaroi haiki amadi karigumba CAB asi nampuda chanahalakpa tarbadi masida tholokpa afafata gi daida pumba lengakna pugadabani haina phongdokhe masuk ngasi mang akoi peaceful aina chathakiba protest demonstration asida Central Reserve Police Force ke CRPF sing amasum lainiba security forces sing na chatrana lathi charge sokiba amasum brutally attack togiba se amasi democracy ki wahan thot auta ba amasum miang weba genuine voice asibu namthana bana ba pali balenga kasigi suppressive regime mase emsu ke nong ya ba ngamoi amasum makhata na su CAB ke mayokta amasum Manipur kai ba ya ba amasum Manipur ki miang interest serve tawta ba su sing mayokta emsu na makhata na Manipur miang amasum light minded organization single loina na koi khongjang makata na satin jahi Tungda All Manipur Students Union M sugi mahiroi sing ngasi nungtil pung anirom tarpa dwaida Manipur gi Governor Dr. Nazma Hetullah da memorandum ama pisin ki adubu makata na wakat khongset chana bahnar padagi CRPF yauna security personnel singna Imphal West ke Kaisampat junction da thingduna thamki Serak asida hayang manpack na Manipur pumada total shutdown laukthokrabasu lenga ke loisang amadi mahi loisang punumak mahusagum hangduna mathok tahonaba mari leinaba department ki makok thongba sing amadi district singi deputy commissioner singda khangan khrai paugi maraktan atin babre matang luminese Special discount to welcome the winter of 2019. 10% discount on labor charge, 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen. Special discount to welcome the winter. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gi damak laizare makhal makha kya gi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari ako pomarol gi damak contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Breaking matungda makatapa paumok pizari. Bharat Sarkar amasung NSM IMG Santigi wari amadi CAB gi matangda sarkar asina tumina leisiliva karigino haibisi miyamgi asoba wahang ama oiri haina MPCC gi President in charge T Maggi Babuna phongdokrai wafamasi hokiva November 13 tagi satharakpa kuthang chara henbagi saruk amoina ngasi sathakiva aroiba kuthang chara henbada saruk yaraduna phongdokhibani BT Road talaiba Congress Baban gi main gate sathakiva relay hunger strike aduda MPCC gi thaupuba sing PCC gi member Youth Congress Mahila Congress Sevadal Cell amadi department gi lusingba kyana saruk yakhe
MPCC की President in Charge T Mangi Babuna Makhatana Pongtokibada MPCC na November 13 kun fauba kuthang sara henbadu sathagadabani adumapu CAB gi mayokta manpack amadi NFIP na Manipur yauna North East State singda pung 19 gi total shutdown lauthoktuna khongjang sangsilakpadagi ngasi aroiboina sathabani CLP gi leader Okram Ibobina lusingba kangbuna Delhi da party kya gi lusingba sing unari amadi khongjang sangsinaba sem sari Framework Agreement na kari ohilakani haiba khangdana leiringe cherakta center na ngasidagi hokiba parliament mifam da CAB puthokuna pass onaba sem sari piba masida state sarkar na karisu nasungdana leibasi yamna laibak thibani nagagi sakot khongthang da ayat papi de adubo aikhogi saktam da akaiba pirakpadi yaba ngamloi Congress party na angamba thakta thingnagani haiki Manipur gi lamkhai da solopo orgadi boundary da bo oresu administrative setup amala torpa bo oresu asigumba singa sida soitharakpal leiragadi maduni aikoino oppose togjaribasi madudi khoi sugya yade maramdi aikoi leiriba manipur da leiriba mani aikoi punamakse manipuri one khoi loni hingminasi adugi manungduda tongana naga people ki damakta ajoi mari bharot gamena karigumba khara moigi kana naba chawkhat naba pibirake haiba orgadi madu punamaktu khoi loni yaje hariba Naga Santi gi wari asigi waroishinda kari yauri bige haibadu miyam da khangalu haina hojik Manipur gi oriba fiba masigi matang da center gi lusingba singda taksiluna ba Delhi da leiriba CLP gi leader Okram Ibobina lusingba Congress MLA singna tha asigi kunda New Delhi gi Jantar Mantar da khongjang sangsin ga dawri hiram asigi matang da aikoi gi paumiga telephone gi kuthang da wari sanaba amada CLP gi leader Okram Ibobina hojik Manipur gi oriba fiba masigi matang da Indian National Congress gi lusingbi Sonia Gandhi ga unare adumoinamak oriba leibak gi fiba masida Prime Minister amadi Home Minister ga unabagi matam pifam thokpara haine khalle adubu lusingba ani asina unabagi matam piraktaba asi laibak thibani haike And what will be the fate of northeastern state if once this bill is passed? Our apprehension is this: those people, those are not indigenous people, whether it may be Buddhists or Hindus, who are staying there in Bangladesh or Pakistan or Afghanistan. They will enter because Manipur is an extreme border of the northeast bordering Myanmar. If once they started entering the northeastern state, particularly Manipur, will become a dumping ground of those foreigners. This is our apprehension. For these two reasons, we are meeting our Honorable Congress President Madam Sonia Gandhi, and we have submitted one copy of that these two bills. One is Citizenship Amendment Bill. Another memorandum is about this framework agreement between NSCNIM and the Government of India. Amaromda CAB gi mayokta manpack na sangsiliba khongjang asibu sogaluduna thobal kaithel apunba mathak makhagi potfam phambi imai bel singna nomagi sintha leptuna thobal kaithel da wakani pham satakhe CAB sanaba yaroi yelomi sing kallu haina thaba plate card sing sizinaduna kholau kya su laukiba miyab gi wakan mi famadu da saruk yaraduna thobal kaithel apunba mathak makhagi secretary Aits Budhipatina Manipur miyam gi kallaba ihong na maram oiduna pass tawba ngamkhidraba CAB asi handak parliament ki ningtham mifam da amuk puthorukpa asi yamna laibak thibani Manipur ge MLA humpu amadi MP singna Delhi da satuna bill asi pass tawduna ba honagadabani bill asi pass tawruktuna ek on khrabadi Manipur gi yelomi singda asoba saitheng ama oirakadabani haina manpack na sangsilakpa khongjang khudingda thawal kaithel phamliba singna mapung phana sokani haike ꯑꯩꯈꯣꯏꯒꯤ indigenous people ꯌꯦꯜꯍꯧ ꯃꯤꯁꯤꯡꯁꯦ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯟꯊꯈꯤꯕ ꯑꯗꯨꯒ ꯃꯨꯠꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ citizenship amendment bill ꯑꯁꯦ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯄꯨꯟꯕ ꯃꯊꯛ ꯃꯈꯥꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯦꯟꯄꯦꯛꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯉꯁꯤꯒꯤ ꯑꯆꯨꯝꯕ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯂꯦꯞꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ Manpack Manipur na kaukiba pung 19 ge total shutdown asida Manpack jury na mapung fana saugatkani haina Manpack jury ge convener W Dinesh Maitai na phongdokrai ngasi jiri banggi babu prada laiba MSF ke office ta pangthokiba pawgi mifam amada Dinesh na makha taraduna Parliament ki ningtham mifam da citizenship amendment bill asi puthokani haina business agenda number 16 da yauriba asi mamang dagi hauna pass tawba yaroi haiduna leirak libani
Manpek Jiribamnasu, Billasi Mayota Lay, Tuan Balup Sina, Billasi Mayota Sangsiliba Konjangasida, Manpek Jirinasu Sagotuna, Billasi Sanaba Yaro Haina, Sapsana Tenagani, Loinena, Jiribam the Lady Miamnasu, Total Sadona Sida, Mapumpana Sagot Piu Haike. Jiribam the Lady Pumpanimasu, I Babu the Pasi, I Yadina, I Puntal Pawgi, Hotel Sadona Sida, and Punamona Corporation, PB the Mapumpana Sagot Piu, Amazon. Haiba Honging as a man, Puna Sanction Minakanda, Asimuba, Yabasi, the Masida Sanabaya, Puna Lomina Haiba, say, Tampe. Koko Migi Kongsang Sogoladuna, Kairao Langdum Lam Kaidasu, Landam Dugi, Miamna, section me from Satake. Mipamaduda, Miamna, Kanglup Kiminga, Toshel Torang, Amata Toba Yaroi, Waroshin Puru, Wakai Purakano, Manipur to Gaigano Haina Tava, Placard Casu, Sizinake, Venena, Koko Migi Tomisinasu, Mapamadula, Tuna, Miamna, section Mikumna Home Sing Lainaba, section Watang K. Language until Kaduri never. A quite what you can say, say, video clipping, Madugi, Jiribam Bapurada Laiba Jiribam Higher Secondary School gi get among the coordinating committee of Jiribam on Manipur Integrity. Kokos Mina Sinduna, School Sigi Mahirosing section me from Punkray. If a Maduda, Pistoki Warosh in the Yauriba Warol in Kangalu, Kanglup Naiba Toshil, Sataba Yaroi, upon Bagi Saktam Kai Yaroi Hyper Placards in season a key. If a Maduga Marilena, School Sigi Mahiroi, Oinam Johnson of Fongokibada, NSN Imamadi, Government of India Sanariba, Santiguarina, Manipur upon Bagi Saktam Kai Yaroi. Karigumba Kaiba Tarbadi, Mahiroi Kunaina, right to education gi Mahuta, right to life, the Mai Unsinduna Pungjankia, Sanchilakani Haike. Central Government of Indiana, Sanariba, Nagapistoki, Matang Sida, Hoyi Manipurgi, Apun Masakam, Kahan by Yaro, Karigumba, Kahan Mataragadi, Way Mahiro Emoina, Apoina Mahi Tamnagasu, Way Akan Hongjang, Tawayana, Tawayana, Way. Katok Chapolo na ko khongin kyama changchangani amasung right to education dagi ko right to life oina laksagani Ngasinung Tilpung Anirom Taba Matamda Sri Krishna Classical Yoga Group of Indiana, New Delhi gi Rashtrapati Bhavan Laiba Prime Minister Office ta Manipur Assam amadi Arunachal Pradesh ke ngamkhai kahen bigano haiduna Prime Minister Narendra Modi da memorandum pishin krahena group asigi General Secretary na thadoruk pachero laman hairi Cherola sina makatari badi Bharat ki President Oriva Ramnath Kovind gi President Secretariat Office ta susatuna memorandum pishin ke loinena group asina Manipur gi ngamkhai kaiba yaroi haina Taksiladuna Delhi Chief Minister Arvind Kejriwal Gasu Unagani Amadi Naga Peace Accord ki matang da Assembly de Pukatuna Kanabina Batakshin Krehairi RK Megan Atopaming Sanayama Lisingani Tarada NINS State Sigi Mayakta La Hobi Damak Sahi Tara Fadok Piduna Guwahati Central Jail da Lairu Bamatung Mahaki Fadok Matam Loiduna Thasi Mapanda Thadorok Bamatung da Government ki agency Karana Mahaki Masanu Pamadi Lawyer Bu Delhi da Mafong Kangdana Confined Togduna Chayol Ama Hena Thambasi Yaring Dehanangasi Manipur Press Club ta Pangtokpa Paugi Mipamamada Human Rights Alert HRA gi Executive Director Bablu Leitong Bamna Fongdokre Mahana Makata Aduna Miam gi lusingba amabu confined togduna thamba haibasi Indian Constitution na piba fundamental rights singi maraktagi right to personal liberty bu khongaungna bani Manipur Human Rights Commission na mathau taba thabak paikhat piduna makoi bu confined togduna thamliba asige mapam khangan biu amadi makoi gi imung manung gi miyoi singa punna misam amagi punsi mahinga du phangan biu makoi kadai da leiri haibedu mayek sena khangan biu haina appeal tawki Manipur Human Rights Commission si pharasupatra su Manipur miam gi right human rights sing ngak na labani aduna magi su mathau amani masi RK Megan gi whereabout thidokpa amadi masi thuna release to honba amadi magi hoi imung manung digal imung manung ga reunite to ba amadi sadaron praja mayam ga maga interact to phangan ba haibase magi fundamental right ni aduna madu ngakpi na bai damakta hoi state human rights commission da koina appeal to jabani masigi damakta Manipur government na ngasi bhawbuda kaimta wam ta ngangdana tumina leibasi masi phatte amadi chief secretary amadi director general of police ta direct tawraga ma kadai da legi hebasi thiduaga public ta khanghan biyu masi ma kai lei amadi masi yarigai thuna ain gi wangmada mabu phazalaga punjalaga magi liberty kaihan bai base India constitution itself violate tobuni haiba points ni akoina thamjarisi Morelambi Gate Wal Manakta accident Hokpadagi, Tatagari among us if Hauba, Marileneva Sina, Lokok Tabana driver Kaya, Kudong Tiningai Ohele.
Handak marak Manipur ki tuan mangfong kaya da lambi ki kudong tiba thodok sing thokpagi chang hengalak padana tana mioi kya amasu lamakhang da punsi mangba fawbu yauri amarom da tha sigi taret ki ayuk pung 12 makhairom taba matam da Imphal More lambi gi lokchau thong sem sabagi pochai puduna lakpa tata Taylor gari registration number NL02Q 3243 ama Technopol Police Station dagi kilometer amarom chatlaga leiba golai ama da accident thokpadagi gari adu da tonglakpa mioi ama leikhidabani Todok adugi matung ngasi fawba hariba tata gari asi mari lenabasingna lokhatana numit kyani lambi asida phajinduna leire masina lambi asida chaliba tuan ba gari singda kudongsa daba kya ama mayukna halle ningtham tha matam oirakpana Technopol gi akoibada lechil thangmana lambi da gari thoriba driver singda kudongsa daba ama oire numidangi matamdana amuka hena kudong thiningai gi machak amasu oire hiramasida mari lenaba loisangna athubada hariba gari asi Lokto Oktober targadi kudong tiba kaya thoktuna misi mena hena yarpa yabagi phibam amada leire Paugi maraktan aten ba break matangalong minase Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabok loinana luhong bagi yakhanaba discount su izari akupa marol gi damak contact obu 8131877217 natraga 9612056941 Kangla kabok chabiyu yamna hawbani kangla leima kabok Mina, aingonda hangi. Shooting the scenery ba chemical mayam duga. Nangi samdo. Kamaina sokhandena thamme. Aina kome. Mahusage kudolni. Imaging hi holistic enterprise gi parameter kuntraga mapanda laboratory test tawraba numit humpuga mangani thamba yaraba agribusiness incubation center ICAR na promote tawba Manipur na ahanba herbal shampoo samgi si hidak imaging hi lujabana sam manam tahalli phajahalli sam kenba kanna pokhoba lupau thangba sam maton pokhaibadagi kanba ngammi samgi si hidak imaging hi Break matung da mayam taram nokchori amadi makadaba pawmu pijari Mahiroi bebisana laikidaba tha mari mapung farpaga iroinena misi asigi mayukta semkiba jesi amadi miyam na ngasi numidang tangkham harau rogda leiba bebisana ge kubam amadi thangmiban thau ground da maira katkhre ngasi gi thorom aduga mari leinena jesi ge convener L Gyanesorina misi asigi matang da Tigatnaba semkiba SIT na aranba kya tawre haiba khangbadagi High Court of Manipur na case asi CBI da sinanaba khangalakibani masigi damak High Court of Manipur bu thagatpa phongdoi haiba yauna wafong kya phongdokhe Haukiba tang taruk tagina December tang taruk phaugi manungda CBI na case se paigadabani haiba se order thokpigre amasung CBI da thakre loina na adugumba aranba kaya investigation kaya nattaba oidaba mayam adugumlaba chamjarabi adugumba baby sanabu society hanabu honariba mathau duty ningthijana tawdaba amasung pukchen sengdaba SIT ge dumba ayo amasung makhoigi group singa duna thagalakpa investigation aranba singdu honorable adugumba high court Manipur high court na khangbibadagi achumba puthongnabagi damakta SIT ge dumba mari lainaba khudingmak order asi hek SIT na phangba numitagi chayolani gi manu CBI da sinagadabani Sahi Kudingi November Taramridage Kun Fawba Sathava Childline Said Dosti campaign gi saruk amoidangasi District Administration Thobal amasung Childline Thobal na khusan maduna Wangjingda Childline Said Dosti campaign sathakrai Thobal District ke tuan school singi mahiroi singna saruk yaduna sathakiba campaign adu district asigi Deputy Commissioner N Bandanana Wangjing Kodompopi Sports Complex tage lamthake campaign adu Wangjing Kaitel Fawduna laklaga Wangjing SK Laikai ge Sanabungda lamthungpham oike campaign lamthaba duga mari lenena DC Bandanana hai
Child line number 1098 asi aikoi khudimakna khangbagi tangai fadaba lei ngasi gi campaign asida saruk yariba singnasu child line gi kanaba sing miyam da sandok piu Thobal district asi nupi amasung angang singda hingsa sathabagi thodok khwaidagi yamna thokpa district ama oire aikoina angang singda makal amatagi hingsa sathaba yade karigumba hingsa sathaba thengnarabadi 1098 ta pau pibiraga asigumba thodok sing handahana bahona minasi haiki Manipur Lengakna Lamdam Masida E. Paugi Lamda Tabak Toriba Paumi Sing the Piba State Journalist Award ki Mana Fangla Kraba Paumi Nipanbu Manipur People's Democratic Front MPDF na Ikai Kunaba Amadi Tagat Pafong Dokre. The ILP Observation Committee Nisinduna Manipur da ILP Sanction Kiba Kongjangi Kunithoirak Suba Kumon Thoram Ngasi Major Kulda Laiba Press Club da Pangthokre Ipsa Akomlup Pandam Kanglamai Kil Shiel K Amadi KSN Puna Sinduna Sem Kiva Observation Committee na Sinduna Sahi Kudingi Left na Pangthokpa Palan Thoramasida Committee Asigi Chairman Heights Ibatombi Kuman Kanglamai gi President Yumnam Lerik Leima Amadi Kanglai Imalup Kilgi President RK Sanahanbina Atoiba Mitunglen Singoine Saruyaki Thoramaduga Mari Lenena Committee Asigi Chairman Heights Ibatombi Kumana Objecti Manipur asi problem tana thalaba lebak ama oire ILP system chana hanaba Manipur Assembly dagi pass taukiba bill kaya namduna leiringe cherakta integrity amadi CAB gi irang amuk lakle tanza silogduna aikoi puna taksinduna yelomi kanaba honaudrabadi Manipur asi mutkigadra haibigi akiba leire haiki Governor da SNPB na ba on na ba haibada Manipur gi governor na madu amu hanna bhagi president da tharaga hoji bill gi marai ba se tambangam dana lai adubu ngasi di ko Manipur se akoi gi problem mayam na prone to ba state ama oibana maram kan hoji hoji Manipur territory integrate gi amasung kep ki ihawosna lai na maram kan da akoi ILP gi pass gi ba bill do madu taksan na ba gi madu madi tamna lai brhan khali masisu JCLPS ki khongjo makhada adum tangkhila kene khale adu Manipur government thamu senga de masigi matang su hoji matam masida marisu takshan ba ama changhan khale na chaga de akoi indigenous people se Thonghaning deba thodok sing thoktana ba Manipur Police na lokalapa section tharangi surok moina ngasi su Imphal East amasung West District Police na Imphal gi mafam kya da park sina thibom gi thabak sa thakrai Imphal West ki oina District asigi additional SP operation Amarjit Lamabam gi mityang makhada Ya School Hirwan Balai kai gi akoi bampham sing da house to house search operation sathaki ayuk pung 3 ge nifan phawba sathaki ba operation adu da chawrakna yum chamaga nifu mangarom da leiramba punna mioi chani kunthrarom masak khangdok pagi thabak sathaki adumapu thoidokpa mifami pundi yaukide Nakalamorom da Imphal East ki oina district asigi additional SP operation TH Krishna Tombi gi minyang makhada Mahabali amadi hauki bengi akoi ba mafam sing da house to house search operation sathaki ayuk pung 6 gi nipan phawba sathaki ba operation adu da chawrakna yum humpurom da leiramba punna mioi chamaga nifurom masak khangdoki adumapu thoidokpa mifami pundi yaukide hairi Nakalamorom da Imphal West District Police Commando Bazar Unit nasu nungthil pung 3 minute yankhai dagi pung 3 makhai phawba thangal kaithel gi ngari gali gi akoi bada thibo humgi thabak sathaki pung amorom sathaki ba thibo humgi thabak aduda punna mioi chamarom masak khangdokpagi thabak sathaki amadi masagi saktak se putho anduna masak khangdokhi maduda masagi saktak se yaudaba mioi tara makha tana masak khangdoknabagi damak city police station da sinakhi Imphal East District Police Commando amadi taruk suba Assam Rifles ki apun bakangbu amana aina thingkraval alolup KCP Noyon Group ki nupi lanmi ama fare haina police ki paw amana haire paw sina makha tarakli badi farbami adugi mamingna ningthogjam ningol khaidem ongbi Ranjana atopamingna Lakshmi chahi nifu mapuroiba khaidem ibom sa kawi Imphal East District ki Lamlai Police Station ki manung chanba Lamlai maya lekai dagini mak Lamlai dalaiba masagi memdagi fagat kibani Magna Hydropagi Matungina, Mahak Lalolup Asida Hokiba Chahi Lisingani Tarukta, Oken Kobami, Magi Kutang, the Yaukibani Haiva, Kangbangam Lelena, Makata, and Yoba Tabaxing Lokanava, Lamlai Police Station, the Sinakre Hairi. National Agricultural, Wang and Rural Development, Navarki Santa Makada, People's Endeavor for Social Change, Feskana Sinduna, Tamelong District, Manung Channel Leva, Tausem Subdivision Gay, Sibilong Bileski, National Highway 37 Gay, Barak Tong Mayada, Ahu Kaitian Sibilong Haina Mingtonba Ensang Napi Amadi Hairagi Oiba Market Ama Oinang Long Segment Gi ADC Member Tadinang Gangmaina Sangakre Chief Guest Oina Saruya Kiva Tamilongi ADC Member Tadiang Gangmaina Peskana Sinduna Chingi Mafum Asida Asigum Laba Market Ama Thambiba Asi Yamna Nungai Mafum Asi Kaktenatana
NH37 की नाक येत खुंदारिबा खुलसिंगदा असिंगबा मार्केट अमम थंबगी तंगाई फदब लै खुलसिंग असिदा इंसांग नापी मरांग कायना फंगली अदुबो इंसांग नापी सिंग असि जिरिबाम अमदि इम्फालदा खुंजासिंगना वाना चतुना योले अदुबो ngасidi मार्केट असिना मरम ओइरगा अयुक नुंथिल नाइदना इंसांग नापी सिंग असि खुंजासिंगना अवाबा लैतना योनबा ngamlegani हाइखि अमरोमदा खुदोंग चाबसि पीबीबगीदमक पेस्का अमदि नाबार्ड डिपार्टमेंट बु महंगना थागतप फोंदोखि असिगुम्बा प्रोग्राम से अखोई खुन असि खक्तदना मफम अतै अतै दसु दरकार लैबा सर्वे तौरगा हाईवे लाइन अनक खुन मयाम दसु समाइना थंबीरगदि फगदरा हाइबगी ओपिनियन सु ए समाइना इनवाइट तौनी लाकदब मतमदा सिदगे हेना फजबा सिदगे हेना इम्प्लीमेंट तौबा ngamnaba ओइसनु हाबगा पेस NGO amadi number department bu ay sumayna haijani ki DDM P Boysana market asi civilong area si da khundari ba mipung khudimangna isa isa gini khalaga sakhona ba honaga dabani haikhe Sigi rural hat koi ki civilong isi sangaw se award society ki koi na 10 lakh support to kan sida sigi rural hat koi ki market later jaga se sida market tham makan sida sel group mayam duga koi ki bofom family na lagani maibel mayam se bofom tham makan sida pot chai yon bagi tanja pina bagi maina market rural hat sigi sari na nabar ki site ki 10 lakh aduga pili basandang pili basna koi NGO case people enable for social scenes as they support more finance organs the more about the delays list the minor more identify the organs the civil delays the anak the surroundings the market later do the when the market is meant to be sar organs the ma'am SAG the my been man kana the Thobal district ke Lilong Kendra ke Khengman Gram Panchayat ke Manung Channa Punjab and Sind Bank Khengman branch ngase Punjab and Sind Bank ke executive director Dr. Farid Ahmad na Miyam da kusina kre thor maduga mari lenena Dr. Farid na PSB Khengman branch ki head office Thobal wang matabada lejerbasu Khengman dasu sub office ama hangdokani loinena Khengman miyam gi damakta bank asina tawba yaba thabak thoram sing pangthokani haiki ngasigi bank hangdokpagi thoram maduda PSB Guwahati ke journal manager NC Das Imphal branch office ke senior manager A Kennedy su saru yakhi Satnam Vaheguru Satnam Electro Percussionist Association Manipur IPAM gi ahan ba mapok kumon thoram ngasi pisum ningom lerak masin da leiba YLL Community Hall da pangthokre lamda masida leiba pedram thinba singna thoram madu da saru yakhi thoram madu da saru yakiwa apunba Manipur matam isai Kanglup Amiki President Sagol Sem Tijendrana Percussionist amana isai amagi mahau piba ngami masina isai semjariba saksariba amadi ataba singdasu apenba mapok ali haina nungaiba phongdokhe association organization nama leiragadi kathokpa yaudagadi oide akoigi laibak thibadi akoigi lamdam sidadi miyam punba si he wakhal khenarakna masen tabagi kenom heta lai aduna masagi ego khare hena hagalakaduna masagi ego wang gidana mayambu hek thawai usilakaba lakadagi akoi masen ni manunda akoigi yeng thina ba haibata wakhalon manda kegi nungai daba kaya tum thamna bagi chana bi kegi namdam sida sara pase masitang thadok biba Bharat Sarkar na paikhatpa Pradhan Mantri Kausal Vikas Yojana gi makhada Humanism Foundation amade Loktak Brigade na sinduna pangthokiba Field Technical Computing and Peripheral Training Program da mai pakraba Loktak Skill Development Center lokoi part ki mahiroi chamaga humbudra treta certificate sing yenthokre ngasi Bisnupur Kiamba Sanglen da pangthokiba thoram maduga mari lenena Bisnupur District ki DC Nita Arambamna India da lairiba lairik laisu ningthina hairiba nahapunamak lengakna thabak piba ngamdabana Prime Minister Narendra Modi na hogdokiba sahi lisingani Taramangage July the launch taukiba Skill India ge saruk amoina training program asi pangthokpani Humanism Foundation amade Loktak Brigade na sinduna asiguma training program asi pangthokpi bagidamak thagatpa phongdokleduna District Administration Bisnupur gi maikedegisu pass out toroba mahiroi singi senthok lambi leinaba paikhalakpa thabak singda pangba yaba mateng pangani haiki Paugi marathan atenba brem tangalong minase Nanai Day Spa and Salon. Special offer to welcome winter of 2019.
30% discount pijari. November ki tang taradagi kun faub khaktamak pijaba discount le. Pijariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asina chingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin birau Nanai Day Spa and Salon, New Chekon Road, SBI ATM Building near Globis. Contact number 0385 2447 natraga 2447 Yang wari. Soktabadu loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang salt amadi electrolyte singi awat pa mekhatuna adongi haksang bu tak tik na thambang amali. Rebalance habadi electrolytes amadi energy. Breaking matung da makada pa pawang pijere. National Institute of Naturopathy, Ministry of Ayush, Government of India gilising makada Dr. Kala Nature Care and Yoga Health Center sinduna ngasi Kongpal Khetri lekai da leiba Khetrimeum Jogendrajit ki yumda anirak suba Naturopathy Day gi thorom pangthokre. Mahatma Gandhi and Nature Care haiba hiram da pangthokiba thoromadu DM College of Arts ke Hindi Department ge haisodi Khetrimeum Pramila amadi Harimati Dance and Music Center ki Director and Harimatina Mathangsina Athoy Baleng Birapusing Wena Saruya Ke. Delhi Association of Manipur Muslim Students ki lising ni taramapan ki freshers kam literary meet ngarang Jawaharlal Nehru University New Delhi ki SSS1 auditorium da pangthokre. Taramadu da Dams ki chahi ki magazine Kontang The Echo of Pangal Volume 2 Sufong ki. Sahi Kudingi November Tarani Panda Pangtopa Manipur University Day Gitarom Sahi Asigoina, Lebaki Ori Pipa Mamadi, Kokomi Emasung, Menpeki Kongzang Bikai Kunaba Utpoina, Yatok Sare Haina, Pangal Political Forum Manipur PP Ebna Tador Pasero Manahiri, Palantorom Masida, Asoba Mateng Pangbirapa Lanaimu Emadi, Lupsingna, Matang Saida Hena Mapung Fana Pangtonaba, Honavada Mateng Pangbinabasu PPF Manipurna Apil Tarokli Haina, Cherola Cinemakataragli. Centerna Citizenship Amendment Bill bu amukhana Parliament putoktuna ek oina chanahana ba fireb lokibabu yaning da utuna Northeast Forum for Indigenous People NFIP na miyam gi khongjang amuk makha sathana ba lauthoki ba galoina Meghalaya da Confederation of Meghalaya Social Organization Komsona ngasi amadi hayeng ahing lambi thingbagi khongjang sangsina ba fireb laukre hairiba numit ani asida numidang pung 3 tagi ayuki pung 3 fawba Meghalaya manungda lambi thingbagi khongjang sangsin gani awang nupok lamdam gi miyamna CAB bu yamna kan yaning da phongdokduna khongjang kya sangsin tuna memorandum pisin khrabasu center na karisu thoksadana bill asi amuk puthokna ba hona rapasi yamna laibak thibani haina NFIP na phongdokre Parliament ki ningtham mifam ngasi ayu pung 12 dagi haukre House na hanagi Union Minister Arun Jaitley hanagi External Affairs Minister Sushma Swaraj amadi Ram Jetmalani gi mafam da ikai kumna ba utki tungda mifam chathaba horakpada Congress amadi National Conference ki MP singna well da thomsilaktuna Kashmir gi wahog da kholaw kya lauki MP kyana makhoi gi maraktagi ngasi mifam adu da saru yagadaba National Conference ki losing ba Farooq Abdullabu mayum da fajinduna thambabu kanna yaning da phongdokna ki tungda Congress amadi National Conference ki losing ba singna House tagi mapan thoki amarom Shiv Sena gi MP singna su lomi singna thengnari ba awaba singi matangda center na nasungdana leibabu yaning da phongdokna House tagi mapan thoki sarang ba marakta Lok Sabha mifam pung ahum phawbo yethoki lunch matungda Prime Minister Narendra Modi na Rajya Sabha ge Chani Yankai Super Session da wangang ki Justice Sarat Arvind Bob Deng asi Supreme Court ki nimputare Super Chief Justice of India oina wasak lokre mapu India ki President Ramnath Kovind na wasak loki Maharashtra ki Nagpur da 1953 ki April 13 da pokiba SA Bob Dena Nagpur University dagi law da degree fanglaba matung advocate oina 1959 da thabak tawba horaki Chief Justice SA Bob De chawrakna tha 19 matung 2012 gi April 19 da thabak tagi pothagani Hauji amuk sana bagi pau pangbigani
Cricket Association for Blind in India na sinduna tha sigi kunithoi amadi kunhumdoi da Ludhiana da pangthokodoriba anirak suba Nagas Trophy National Cricket Tournament for the Blind da saru yagadaba Manipur Cricket Team for the Blind ge official ani amadi sanaroi taramari ngasi Imphal thadokre. The Welfare Association for the Blind Manipur gi tagel da liba office da pangthokiba sanaroi singlam thap gi thoramadu da association asigi office bearer amadi thomi kyana saru yakhi. Hairiba tournament asida Manipur gi team masina match ani sanagani. All Jirivam Sports Association AJS and Sinduna Jirivam Higher Secondary School JHSSK Playground Sathagadaba Taratret Suba P Tilotama Memorial Football League Tournament Lising Nitramapan Kun Ngasi Hogdokre Ngasi Tournament Si Hogdokpige Asamba Ahanba Match the KS Sina Yamna Laksaba Mongda MFC Bu Panjil Taruksino the Mativa Piki Sahi asigi December nipan dagi tarani thui fawba Lucknow gi KD Singh Babu Stadium gi multipurpose hall amadi December gi tarani pan dagi kun fawba Maharashtra gi Thane da pangthokadariba tarahomdoi suba National Kung Fu Championship amadi mangarak suba National Kung Fu Championship lising ani taramapan da saru yana bidamak All Manipur Kung Fu Brotherhood Union gi trial selection thasigi kun mari da pangthoklagani Thasigi kun mari gi ayuk pung tara taba matamda Manipur University gi complex da pangthokadariba trial selection asida thawai yawba Kung Fu sanarosingna saru yaba yagani haina Union asina thadorokpa serolamana hairi Housing asi nungthil da phone kiba Manipuri pause sing asi gemar pau puni minase Kanglei Pak ke Maira Chief Minister Nawari Sanana Bacherol Thabada Kokomi Lakidre CAB gi mayukta Khwaraman Kaithel Fambisingna Sintha Leptuna Kongjang Sangsin Krai Nesona Prime Minister Amadi Home Minister da Memorandum Pishinduna CAB Sana Handana Bataksin Krai Hayeng Ban Numita Karmachari Sing Office Kana Bamadi School College Sing Thong Hangna Bakhangali Kangla Pau Kep ki mayukta Khwaraman Kaithel Ima Sing Sintha Leptuna Protest Au Krai M Sunasu Wakan Mi Famduna Rajapal gi Kuthang da PM Amadi Home Minister da Memorandum P Krai Nesona Kep ki mayukta Pradhan Mantri da Memorandum P Krai Billasi Northeast Indigenous Peoples na opposed away Neso ILP in movement Kanglei Pak Thorom Pangthokre Pandam Thonambada Thonamba Framework ki warol khangdringai Parliament CAB puthokani haibadagi Miam Mai Ikle Manipur se Kuluda Sabkhairaba Khunai Oire Menpak Kokomi ga lenga ka unakidre section mi famli Total shutdown manungda lenga ki employees sing thabaka daba yaroi dawri School college hangna ba khangan kre CAB sanaba yaroi haiduna Suna wakan mi famfam kre khongsat sat kre Governor da memorandum pishin kre CAB miyam na kibigano kari susok loy Radeshyam Aroi bada maruba pawmu kana fambigani Citizenship Amendment Bill gi matang da mipum tingna thamina bagaloinena bill asida kari yaurubege haibasi nainamba changi haina Education Minister TH Radeshyam na phongdokre Citizenship Amendment Bill amuk puthokuna chana hanaba honarpagi mayokta Kaithel Fambi Singh amadi MSU gi thomi singna khongjang sangsim khre Bharat Sarkar amadi NSN IM gi santi wari amadi CAB gi matang da sarkar asina tumina leisiniba karigino haina Congress Party na amukha sohang kre CLP gi leader Okram Ibobina lusingba Congress gi MLA singa thasi gi kunda New Delhi gi Jantar Mantar da khongjang sangsim ga dawri Amasung Parliament ki ningtham mifam ngasidagi hokre opposition party singna Kashmir gi wafam yauna tuan ba issue kya pukhatuna charangna ba thokre Ngasi goina di matang sida Manipuri Pawlo jere Times of Manipur gi Manipuri Paw yang bir bising bamu kana kurum jere